Kuki singna landarakpada khulngakpa ani sire ani shogle. Kumbi hauktaki mitay sing sanba satkiba mapa masa Kuki militant singna mihatina hatkibagi video viral oirakre. Imphal West District ki Lamsang Police Station kuanba kautruk amadi kadang bangalonaba Bethel sing maningda ngasi nungthil pung anirom tabada Kuki militant singna landarakpada khulngakpa ani sire aduga ani shogle. Kuki militant singna mihatina hatkraba khulngakpa sing adudi Imphal East District ki manung channa laiba Palace compound dagi nongthongbam Michael sahi 93 apokpa imo amadi sagol tongba mamang laikai dagi Maisnam khaba sahi 19 apokpa Hemantani shoglaba khulngakpa sing aduna Iril wungdagi Wangjam Bikas sahi apokpa Balesor mahak oi thangba khongda nongmai maru panbani shoglaba topa khulngakpa aduna kadangban part 2 dagi ngangom sanjet sahi 18 apokpa sarani mahakna chingdagi ontharakpada khwang sujinduna sokpani makhoi ani rims ta pukatuna laikanari laikhidraba khulngakpa anigi thawai yaudraba haksang sing postmortem gidamak ngasi numidang puraktuna rims ki mokta thangkre hairi paw sina makha tana hai me ahum dagi horakhiba kangluki irang asigi manung channa Kuki militant singna kangsup kadangban amusung kautrungna singba maitai khul singda bom yauna nongmai round kya kapsinduna landarakpadagi thaudok kaya laikre thaudok sing aduda maikai adomgi khul ngakpa sing amadi security force singna khul ngak senduna lakpani kadangban part 2 amadi kautrukki maning thangbada leiriba Bethel sing asi hana Kuki militant na paisinduna leiramba maphamni adubu khul ngakpa amadi security force na Bethel sing thaktagi Kuki militant sing adu takthokhraba matong mapham aduda khul ngakpa sing bunker saraga Kuki militant sing thengnanaba leibani adubu ngasi nungtil pung anirom tabada khanghaudara Kuki militant singna maikai ahumdagi khul ngakpa singna leiriba bunker du tamna nongmai amadi bom kapsinduna landarakhi khul ngakpa singna su handuna kanba mongda nongmai kapnaki mathakta leiriba khul ngakpa sing adu masing yamdabana nongmai kapna ba hek horokpagi makhol tanarakpaga kadangban amadi kautrulomdagi khul ngakpa kaya kakhatki Kuki militant sing adu masing yamna yamba henman khibana singthakki bunker da leiriba khul ngakpa ani siraga atopa ani amana asopan nangkhibani thaudogi makha tarakpo ina ngasi numidang athengma phawbada nakala nimang nakan mongda khutthonaki loinana BJYM gi hanagi president Baris Sharma su mahaki thabakta uppa bulletproof ta nongmaina pale habadagi hospital da pukhatuna laikanaki cheragachida maitai khul ngakpa singdagi mulakpani haba nongmai binocular singba khujukhurai kiamarong Kuki militant singna photo amadi video namlaga social media da thagalaki loinana maitai khul ngakpa singna sijinnaramba sleeping bag jana thangnaba polam phirol na singba sing khulai matik jana paiba amadi central force ki pijol setpa Kuki militant sing aduna mai thaduna manghan khibagi video su social media da viral oirakhi masida sunatana Kuki militant singna ngasi maitai khul ngakpa ama mangak samda thangna lenduna yamna tamthiba mongda hatkibagi video footage su social media da viral oirakhi asumna miyam yamna mi paina duna leiringai cheraga sida mamangda Kumbi assembly constituency gi manung channa leiba hauktakta singchanba chatkiba khunja mari Kuki militant singna tamthina hatpi khiba thaudo aduda miyoi ani hatkibagi video social media da nauna viral oirakpa thengnare video aduda singchanba chatkiba miyoi amabu makokta thangna yanduna hatpa amadi atopa miyoi amabuna makokta nongmai machinna chenjinduna yamna tamthiba mongda hatpagi saktam uba phangli kadangban amadi kautrukta kanma mongna khutthona duna misimina kaya yaurapodagi numidang pung 3 makhai rom tarakpada khwairamban Keitel kaiki mafam kayada imaibel sing tholaktuna lambi thingbai khongjang changsinba honaraki ningsingba yabadi asi Kuki militant singna landaraktuna maitai khul ngakba ni hatkibaga loinana atopa kayabuna asopan nangan khibagi thodok thokliba mafam asi handakta henba security person kyamarum thajan khiba mafamni India laingang na tumina laisilakpuna Manipur gi manungda Territorial Council ahum semlakadra haibagi chingnaba polaklei Megen Manipur da Zatharaliba lan thamapan suraglaba phawda India laingang tumina laisilakpasi aingonda chingnaba pogle amasong Manipur hairiba state asidi kaihandana masigi manungda mitai Kuki amasong Nagagi haina Territorial Council ahum tholaklagadra haibagi chingnaba phawragle haina hanagi lalawlu amagi chairman oiramba Megen sanaya mana pausi asida phongdoragle mahaka khanana unaduna pausi asina hangkiba wahangsingi pakhum pirduna Megen hai asukuina India laingang tumina laisilakliba asina matau karamna solution purakadoribano haibagi matangda chingnadaba ngamdre Manipur gi manungda Territorial Council ahum thona khaidorakadra haibagi chingnaba phawre phiba masimak oihalaglagadi nungsi chanana hingminaba haibaduma roi oiraroi mitaisu schedule tribe ki list ta chanba pamduna leiribanina autonomous council da yawkhragadi tampakta mitai kya leihogadoribano haibagi wahang thorakani aduma oinamak aingona phawriba chingnaba simakti thoraktaba oirasanu haina phongdoraki Manipur haiba lam asidi masagi puwariga sagonarakpa state amani icham
ꯏꯆꯝ ꯆꯝꯅ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯈꯥꯏꯗꯣꯛꯂꯒ ꯁꯦꯝꯈꯤꯕ ꯃꯅꯤꯄꯨꯔ ꯅꯠꯇꯦ, ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯆꯥ ꯃꯆꯥ ꯃꯔꯤ ꯃꯉꯥ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯑꯦꯟꯇꯤꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯑꯃꯗꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯅ ꯄꯤꯛꯁꯤꯟꯅ ꯂꯩꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯆꯥꯟꯅ ꯆꯤꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯛ, ꯑꯩꯅ ꯄꯥꯝꯕ ꯑꯃ ꯑꯇꯣꯞꯄ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯂꯣꯏꯗꯕꯅꯤ꯫ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯕ ꯃꯆꯠꯀ ꯂꯣꯏꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯤꯡꯃꯤꯟꯅꯗ꯭ꯔꯕꯗꯤ ꯄꯨꯂꯞ ꯂꯨꯞꯃꯤꯟꯅꯈꯤꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯌꯦꯡꯂꯨꯕꯗꯅ ꯍꯧꯖꯤꯛ ꯂꯨꯞꯄ ꯍꯧꯔꯛꯂꯕꯒꯨꯝꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯀꯨꯀꯤꯁꯤꯡꯅ ꯍꯟꯗꯛ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯍꯤꯡꯃꯤꯟꯅꯕꯒꯤ ꯃꯔꯤ ꯊꯨꯒꯥꯏꯔꯛꯄꯅꯤ꯫ ꯆꯥꯟꯅ ꯆꯤꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯄꯒꯤ ꯃꯔꯤ ꯊꯨꯒꯥꯏꯔꯛꯇꯨꯅ ꯍꯤꯡꯃꯤꯟꯅꯗ꯭ꯔꯕꯗꯤ ꯂꯨꯞꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯟꯅ ꯂꯨꯞꯃꯤꯟꯅꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯉꯝꯊꯣꯛꯅꯔꯁꯤ ꯍꯥꯏꯕꯒꯤ ꯐꯤꯚꯝꯗ ꯆꯪꯁꯤꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯈꯤꯔꯣꯏ, ꯆꯤꯐꯦꯠ ꯑꯗꯨꯃꯛ ꯁꯣꯛꯅꯈꯤꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯇꯣꯉꯥꯟ ꯇꯥꯅꯕꯒꯤ ꯂꯝꯕꯤꯔꯣꯝꯗ ꯑꯗꯨꯃꯛ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯂꯕ ꯐꯥꯎꯕꯗ ꯃꯈꯥ ꯇꯥꯅ ꯂꯥꯟ ꯊꯣꯛꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯔꯣꯞꯇ ꯊꯣꯛꯈꯤꯕ ꯆꯍꯤ 30 ꯑꯃꯁꯨꯡ 100ꯒꯤ ꯂꯥꯟꯒꯤ ꯃꯑꯣꯡꯗ ꯆꯠꯊꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯒ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯄꯨꯔꯛꯀꯗꯕ ꯁꯣꯂꯨꯁꯟ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯈꯪꯂꯕꯅꯤ ꯍꯥꯏꯈꯤ꯫ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯃꯦꯟꯗꯃꯦꯟꯠ ꯇꯧꯔꯒ ꯃꯔꯝ ꯆꯥꯕ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯌꯦꯡꯗꯨꯅ ꯄꯨꯟꯅ ꯃꯈꯥ ꯇꯥꯅ ꯂꯩꯃꯤꯟꯅꯕ, ꯍꯤꯡꯃꯤꯟꯅꯕ ꯌꯥꯕ ꯑꯅꯧꯕ ꯂꯝꯃꯥꯏ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯄꯋꯥꯔ ꯌꯥꯎꯗꯕ ꯂꯩꯉꯥꯛ ꯑꯣꯏꯔꯦ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 355 ꯆꯠꯅꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯂꯦ ꯍꯥꯏꯕꯁꯤꯁꯨ ꯃꯤꯌꯥꯝꯅ ꯈꯪꯅꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯃꯁꯨꯡ CSOꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯟꯅ ꯆꯤꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯒꯤꯗꯃꯛ ꯄꯨꯟꯁꯤꯜꯂꯒ ꯁꯣꯂꯨꯁꯟ ꯊꯤꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯊꯥ 9 ꯆꯪꯁꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯕꯅꯤ, ꯂꯟ ꯊꯨꯝ ꯀꯌా ꯃꯥꯡ ꯇꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯤꯆꯝ ꯃꯤꯌꯥꯝ ꯅꯦ ꯇꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯣꯏꯗ꯭ꯔꯤ, ꯆꯤꯡꯈꯨꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯂꯩꯇꯥꯗ꯭ꯔꯤ꯫ ꯂꯥꯟ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝ ꯊꯥꯔꯛꯂꯤ, ꯑꯗꯨꯕꯨ ꯁꯣꯂꯨꯁꯟ ꯄꯨꯊꯣꯛꯄꯗꯤ ꯎꯗ꯭ꯔꯤ꯫ ꯂꯩꯐꯝ ꯊꯣꯛꯇꯕ ꯕꯪꯀꯔ ꯖꯣꯟ ꯍꯥꯏꯗꯨꯅ ꯁꯦꯝꯂꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯗ꯭ꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯤꯇꯩꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯈꯖꯤꯛꯇꯪ ꯆꯪꯁꯤꯜꯂꯨꯕꯗ ꯊꯠꯇꯨꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅꯗꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯄꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯁꯤꯒꯨꯝꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯤꯕꯅꯤꯅ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟ ꯍꯧꯔꯛꯂꯤꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯄꯣꯔꯠ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯊꯣꯔꯛꯂꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯟꯅ ꯃꯤꯌꯥꯝꯅ ꯃꯨꯔꯨꯝ ꯁꯣꯟꯅꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯐꯣꯡ ꯐꯣꯡꯅ ꯎꯅꯕꯒꯨꯝ ꯇꯧꯔꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫